खुरमजरी आईएसटीवी पाव मियंग दाबिरि बसिंग तराम नौजरी अहमद मरुबा पाव कांगलु की खेनब थमदना मियाम गी इंटरेस्टा अहान बथब कोइना पाखतकनी हाइना नौना चीफ सेक्रेटरी ओइरबा पीसी लंकुंगाना फोंदोखरे इंडो म्यांमार बॉर्डर फेंसिंग की मतंग सीपीआई ना सेंटर की लुचिंग बसिंग तक्षिणगदौरी अमदे मणिपुर हैंडलूम सेक्टर चौखटनब तोंगानबा डायरेक्टोरेट हांगलगनी हाइना मिनिस्टर गोविंदास ना फोंदोखरे पाव संदों पिजरी कांगलु की खेनब थमदना मियाम गी शांति लेनबा अहानब खोंथांग ओइना थबक पाइखतकनी हाइना नौना चीफ सेक्रेटरी ओइरबा पीसी लंकुंगाना फोंदोखरे ngasi mahaki office da paumi kharaga unaba mada mahangna wafam asi phongdokibani mahagna chief secretary oirakpasida manipur sarkar amadi chief minister bu thakatpa phongdokhi ahan ba khongthang oina paikhat kadaba sigi mathakta na singbu mainstream da purangna bukonagani miyam gi interest da punna thabak taunana ba wafam phongdokhi loinana administration gi lamda matam chana office ka ba kumba miyam na hangba matam da matam leba ki bikta staff sing lehenba amadi thakshi khasi leina bagi wafam phongdokhi मणिपुर इमरजेंसी सर्विस लेननबगी मतंगदा प्रजा मियाम सिंगी वाखलोन असिसु अफब माइकैदा अहोंब पुरकप चंगी हाइबा वाफम फोंदोकी. So it will be the responsibility of the chief secretary to promote peace among all the communities and to win away our young people from wrong paths and bring them back to this mainstream of life and live peacefully together without any community division. My simple request and appeal to all the people is let us work together for the common interest of the people without indulging into dishonesty and what you call corruption. And let us be transparent and open to all. Yes. And let us not hide anything. It is my appeal to the people. At the same time, people also should be honest. If the people are honest, officers are honest. These honest people can mislead the officials and government employees also. So if we are all honest and practice probity and faithfulness, everything will get, there's nothing to be feared. इंडो म्यांमार बॉर्डर की फेंसिंग की मतंग थोरगलिबा वाथोगसी सीपीआई की नेशनल एजुकेटिव मीटिंग द पुखतुना सेंटर की लुचिंग बसिंग द खंगलगनी हाइना सीपीआई मणिपुर स्टेट काउंसिल की सेक्रेटरी डॉक्टर एम नरन हाइख्रे ngasi irabot bhavan da leiba CPI gi office ta pangthokpa paumi singa unaba mada mahakna makhatan haikibada border fencing gi thabak asi lefanduna amugana survey tawgadabani asuglu ba wafam ama manipur sarkar na nahan makai khangdana leirambasi angakpa poi mahakna makhatan haikibada manipur da hojik petrol amadi diesel gi mamal ka hena wangkhalakpa amadi har ningthina phangdabagi awaba mayokna dibasi manipur sarkar na policy haitabagi mayeklarba khudamni लागलिबा तांग तरेट अमसुंग नेपाल दा दिल्ली दा पांगथोकदौरिबा नेशनल एजुकेटिव की मीटिंग दा वाफम सिंग असि पुखतकनी हाइके. At any cost we have to maintain our border area. अबै पुंगु कोइ मतलब के इसी देख तक आइना थंगदम मसिना अचोबी इशू मो इलेक्ट्रिक दा स्टेट गवर्नमेंट ना यार को थुना सेंट्रल गवर्नमेंट दा उंगदरा प्रेशर पिंदरा उसी रीसर्वे तो पर सिदा फेंसिंग से लेकिन से कोई दाबी पाउमी सिंह उनबदुदा सरू याखिबा हानगी मिनिस्टर एन मंगीना हाइखिबदा सरकार ना हार बेग ता लुपा चनी ग मरिफु तरेट पैसा निफु दा फंगनगनी हाइख्रबसु लौमी सिंह हौजिक हार बेग अमदा लुपा चमंगा दगी चमंगा यांखै फाउबदा योली प्रजा सिंह दा हार फंगनबगी पॉलिसी लेतबना एमएलए मिनिस्टर सिंह ना खंगना चानब सिंह दा हार पीदुना लेरे लौमी सिंह दा हार निंगथिना फंगनगी हारबदे पंचायत के खुथांग दा पीगदबनी मान मखातान हाइखिबदा इकोनॉमिक ब्लॉकेट नत्रगा चिंग निंखाइबगी मतम लागलबा कांदा नेशनल हाईवे कुंथ्रागा तरेट निंगसिंगबगी थबक असि तोकलसी तुंग कोइना चटनगदबा मोंगदा हाईवे असि सेमगदबनी हौजिंग मणिपुर दा ऑयल पंप सिंगदा थाव फंगद्रबसु लंबी नाकलददी थाव मरांग काइना फंगलिबसि सरकार की पॉलिसी सोइबदगिनी हाइके. पेट्रोल पंप मरुददी पेट्रोल फंगिया पेट्रोल पंप मली पावर दली लेयंग ने बिना योगदे लेकदी फंगिया अभी मणिपुर को पार्टी पेट्रोल टैंकर डीजल टैंकर लंबी नाकलदी दांग नदी गाड़ी अदु चल रही जो है मन टांग बेचिसु पेट्रोल पंप की अमल में पेट्रोल और डीजल टैंकर पेट्रोल पंप की मांग पुलिस की मांग नहीं
कोटी तांगनी तो तांगनी प्रजा की इशू बनी अदुन सरकार सिटी पॉलिसी से एंटी पीपल पॉलिसी है तो अमरमदा हौजिक म्यांमार गा ताइनब ngam फेंसिंग तौबदगी मणिपुर की चावरब सरुक अमा म्यांमार दा तिनखिगदौरे हाइबा वाफम असे भारतीय जनता युवा मोर्चा ना तराइने लौदे हाइनंगासी पाउमिसिंगदा पार्टी सिगी वांगांखिबसिंगना फोंदोखरे थाबुम मचथगदबा अथौबसिंग निंगसिंगथा भारतीय जनता युवा मोर्चा BJYM ना सिंधुनांगासीदगी पालन तौबा हौखिबगा मरी लेनाना बीजेपी के ऑफिस दा पांगथोखिबा पाउगी मिफम अमदा वाफम असे फोंदोकनखिबनी पाउगी मिफम अदुदा बीजेपी मणिपुर प्रदेश के वाइस प्रेसिडेंट KH बसंतना फोंदोखिबदा लेबाग असी कन्ननब खोनाबदा लेखिद्रबा अथौबसिंग अमदे मियामना सखंगना हौद्रबा अथौबा अथौबिसिंग बुनिंगसिंगदुना पालन असी पांगथोकपने थामा चुपना पांगथोकदौरिबा पालन असिग मनुंगदा नौना भोटर ओइगदबा नहासिंगदा अवेयरनेस प्रोग्राम कया पाइखटकनि हाइके BJYM मणिपुर प्रदेश के ओ मलेशना अथौबसिंगना ngakpiramba मणिपुर की ngamkhai kaishilakpasi स्टेट गवर्नमेंट की असोइबने थाबुम पालन असिग मनुंगदा डिवेट पेंटिंग अमदे तोंगान तोंगानबा अथोहेन तानबगी थौरम कया पांगथोकनी हौजिक म्यांमार गा ताइनब ngamkhai da fencing तौबदगे मणिपुर की चावरब सरुकमा म्यांमार दा तिनखिगदौरे हाइबा वाफम असे BJYM ना तराइना लौदे हिरम सिग मरी लेना अकनब खोंजंग कया चंगसिनगनी तंगाई फद्रबदी खारिबा फेंसिंग फुक्तोक्तुना लंगथोकनब खोंजंग फावबा चंगसिनगनी हाइखि मसीगी सरकार सी ठिकादार कॉन्ट्रैक्टर सिंगी मखादा लेबरा सिनी कोइना मसीगी फेंसिंग असी मसीगी सरकार सिना खंगो होते हाइबसे यामना कोइदा अंगब पोई अदुना चरांगना खगी बिसेपुर डिस्ट्रिक्ट अनि गुबो ओइगनी तु उखुल बौ लाइन बौ लाखसिदा सिदा लेबसी मी अराउंड मी लाख खगी चक्ताबु ओइगदोरिबसी कालो भाईसे कोई BJYM की कोई लेंद्रबा कोई वासक नि हगो वखम थंजिन मणिपुर हैंडलूम सेक्टर चाखननब पांदमदा अथुब मतमदा हैंडलूम गे तोंगानबा डायरेक्टोरेट अमा हांगलगनी हाइना कमर्स एंड इंडस्ट्री मिनिस्टर गोविंदास कोंथोगजमना फोंदोखरे ngasi जेम हॉल दा पांगथोकपा हैंडलूम ऑब्जर्वेशन डे गी थौरमदा वांगांगलदुना वाफमसी मिनिस्टर ना फोंदोखिबनी हैंडलूम प्रमोशन काउंसिल मणिपुर ना सिंधुना पांगथोखिबा थौरम अदुदा कमर्स एंड इंडस्ट्री गे प्रिंसिपल सेक्रेटरी ओनबगी शोरमदे रिटायर्ड असिस्टेंट डायरेक्टर मिनिस्ट्री ऑफ टेक्सटाइल गवर्नमेंट ऑफ इंडिया H राजेंद्र सिंह सु सरुयाके थौरंगी सरुगमा ओइना फिसाबा फिसाबी निफुगा मंगादा खुदोल पोट पीदुना इकाई खुमनबुट के प्रिंसिपल सेक्रेटरी ओनब किशोरना लमदम असिगी हैंडलूम पोथोक पुथोगलिबा सिंगना मतमगा चानबा मोंगदा क्वालिटी लेना पुथोकनिंगबगी अपाम्बा फोंदोके मिनिस्टर गोविंदासना हैंडलूम सेक्टर दा थबक तौरिबा आर्टिसान सिंगबु पुनिंग थौगटपगा लोइनाना पीबा याबा मतेंग सरकार की माइकैदगी पीगनी सेक्टर असिबु चौखट हन्नबा मियामगी येंगलगा तोंगानबा डायरेक्टोरेट अमा अथुबा मतमदा हांगलगनी फोंदोके सेक्टर डायरेक्टर थमीगी हैंडलूम सेक्टर असी नो की सुंदर कदम माली असी डिस्कस योगी है अदुबु डिपार्टमेंट सिना अन्ना होगजबनी कोई एक्सरसाइज तक तौरी एरिया खरा डिपार्टमेंट तक तौर यादवा डीडी संगलपा फाइनेंस की संगलपा कयाम लई मरमी इंडस्ट्रीज डिपार्टमेंट के तोमान डिपार्टमेंट का नाम कोई खाइयोखिबा Protection of agricultural land in Manipur haiba hiramda nomugi oiba khana nainaba mifam ama MD hall da pangthokre Irabor Foundation Manipur na sinduna pangthokpa mifam hodopaki thoramda Freedom Research Foundation gi chairman RK Ranendrajit Irabor Foundation Manipuri President Thonauzam Iboyam amade IPSA gi advisor H Ibotombi Khumana thoramapu singwaina saruyaki MU gi Dean of Social Science Dr E Bijoyna moderator oibaga loinana social worker Dr Moirang Manimohan, Dr. R.K. Ranjan, Kaugi Associate Professor Dr. K.H. Ibohal, MUG Assistant Professor Chinglen Meshnam Amadi, Social Scientist Dr. Dhanavir Laishramna, Resource Person Singh Oina Saruyaki. Guest of Honor Wakiba H. Ibotombina, Missing Yam Kalapagi Matungina, Manipurda, Low Singuna Mapam Singh, Pixilagli, Masi, Mishinga, Lamga Ratio Oina Paduni Yangnavada Kal Kairabani. Ahenba work culture sagatuna labuk kannana hiramda mai onsilasi haiba wapam phongdoke
थौनाउजम इबोयामना हिजम इराबोट की मतमदगी होना मणिपुरदा असंग लबुक ओहन्नब अमदे चिंजाक मिपाल तांगदनब इहौ सागतुना लाखे अदुबु ngasiदे लमदम असि चिंजाक मिपाल तांगबा मदे महौसादगी लेरंबा पाट अमदे इसिंग फंगबा मफम कया मांगशिलकपदगी किनिगाय ओइबा फिबम अमदा लैरिबसदगी कलहोनब पांदमदा खननेनब मिफम असि पांगथोकपनि हाइके चीफ गेस्ट होइना सरू याखिबा के रणेंद्रजीतना लौ उदुना पोथोक पुथोकना बखोनबदा थादरिबे सेनफमना हेना चंगबदगी ngasiदी लौमी सिंग लौ सिंगुबगी सिनफम थादोक निंगले मणिपुरना मनिंग मखा तंबा लमदम अमा वरिंगैदा चिंजाक मिपाल तांगलमदबा अमदि मपाल लमदा चेंग थादोक लमलबसु ngasiदी मपालदगी पुसिलकबा पोलम सिंगदा मिपाल तांगबा लमदम अमा ओइरे हिरम सिगमरी लेना लिंखटकिबा स्टेट लैंड यूज बोर्ड सु डस्टबिन तादुना लेबग पांखक ओइरे ओइरगलिबा फिबम असिदगी कलहोनबगिदमक लबु खगनातना एग्रीकल्चर एंड एलाइड एरिया सिंग कलहोनब थबक पाइखलसी फोंदोकी मणिपुर की अपुनबा अखोगी लेबा असिगी सोशियो पॉलिटिकल इकोनॉमिक प्लानिंग की लापकांगी अखोई चुमगी लफम खतिन यारा अखोगी हॉर्टिकल्चर की क्रॉप प्लांटेशन की जरूरत कॉफी की चारा तो चिंगाई की नाम रहता है पैसा नहीं थाले अदुगा पोथो की चारा नहीं बहुत खंगी चारा की मशीनरी सुनने की फैक्ट्री रोड कोरिंग काले बाक करो क्या मुझे तो चाबगान ले उमंगवांग में जुलाई था लोरब फावबदा लौमी सिंगी दरकार ओइबा हार सरकार मपुंग फाना पीबा ngamdri haina पांगल पॉलिटिकल फोरम मणिपुर मराल सिरकले लुब असिगे स्पोक्स पर्सन एमआई खान थादोरपा जेरोल असना मखा ताना टेबल खक्ता द लौ उबगी हैनबी थादोक्तुना लौमी सिंगी लबुक्ता थेंगनरिबा अवाद अपा हकथेंगनने यंगसिनफम थोई लोइनाना हार फंगनबदा राजनीति सानबिगन हाइरी ngarang numidang pung mapal makhairom taba matamda Lilong police station ki manung channa leiba waithaw amadi usoi popi ki marakta leiba sangom sang mapada nifu suba Assam Rifles ki decoy kangbu amana jingnaningai oiba mawng da lakpa centro car ama check tawbada UPRF ki kadar ahum nomai ka konana fare January ba car adugi registration number na MN04A5361 ni kadar ahum asi phaba matamda nisha oina siznabe yaba tablet sing su phangke भारत मियोय सिंह अदुदी संगायुमफमदगी एमडी अब्दुल खादिकुरगी मचानुपा एमडी अब्दुल रहमान चही कुनगमाथोय अमदी एमडी सुखाने मखोय अनि मचिल मनाउनी अतोपा फारबा मोरे वार्ड नंबर 5 तगी एमडी अयुब खान की मचानुपा एमडी अवास खान चही कुनगमरीनी कारदुदगी 9mm पिस्तौल अमदी कापयारी बमरु लोइनाना 303 राइफल्स की कापयारी बमरु मंगा एक्टियन बीआर टैबलेट स्ट्रिप लिसिंग चामरी कुन एक्टिडिम टैबलेट स्ट्रिप मंगा अमदी अतै अतोप मखल की टैबलेट स्ट्रिप कया सुयावरी अमरोमदा मोबाइल हैंडसेट अनि डिमांड लेटर अनि सेन ओइना लुपा लिसिंग हुमुद्रा फागत पंगमले हाइरिबा मियोसिंग असि लिलोंग पुलिस ता सिनेक्रे लोइनाना केस लखतुना थिजिनबगी थबक चथबहुक्रे रेप केस सिंह दा चेनब सिंह की मथक्ता चार्ज सीट अथुबा मतमदा थांगतुना मरा लेबे सिंह आइन की चपचाब चैराक अथुबा मतमदा पीननबा तोंगान तोंगान बलुप अमदी थौदोक सिंह दा सेम की जेसी सिंह ना तक्सिली लमदम असिदा नोमा कांगदना नुपी ओबी सिंह की इकाई खुमनबा मांगहनबीबा थौदोक सिंह की मतंगदा एमसु हेड क्वार्टर दा पांगथोकपा पाउगी मिफम अमदा लुब सिंह लुचिंगबा सिंह ना कन्नयानिंगदबा फोंथोकनखी पाउगी मिफम असिदा UMO kada एमसु इम्फाल ईस्ट लमलाई नुंगोई बिष्णुपुर कोंगपाल रेप का मरी लेना सेम की बात जेएससी सिंगी मिचिंगसु सरुयाकी UMO की प्रेसिडेंट एम सोरोजिनीना जुलाई मापलदा बिष्णुपुर वार्ड नंबर 13 की थौदोक्ता चेनाबा ओइनाम सुंदर जुलाई 13 नुंगोई लिताल मखोंग की थौदोक्ता चेनारिबा लेमपोकपम अथेम्बा फगनुंग की थौदोक्ता चेनाबा कांगुजम लोकेन जुलाई 19 थोकिबा खुयाथोंग रेप केस की पी शमानंद मदे टीजी महिरोई रेप तौखिबदा चेनाबा तरुण नमदी विलियमबो कनागुंबा सिविल ऑर्गेनाइजेशन MLA मिनिस्टर सिंह कनखटपे यारोय मखोइबु कनखटप थोकलबदी मियामना अकनब थबक लोखतकनी अमरोमदा अवाब नंगलबी नुपी मचा सिंहबु मचिल हंगबदा नुपी पुलिस ऑफिसर सिंह सिजनबियु अमदे सिविल ड्रेस सेटपियु नुपी पुलिस सिंह न तौरबदी विक्टिम सिंह अचुंबा मरिक सुमना हाइबंगमगनी पुलिस ना मराल लेरब सिंगी मथक्ता अथुबद चार्ज सिंह थांगतुना आइन की चपचाप दंडी पीगदबनी अमरोमदा विक्टिम की इमुंग मनुंग की मियोय सिंह सेल लौरगा यासनबा तौबिगनु हाइकी पुलिस डिपार्टमेंट हारिबा विक्टिम ओइरिबि नुपी मचा असिबु स्टेटमेंट लौवा मतमदा मगोना वाहंग पाहंग तौवा मतमदा चाइनिना सिविल यूनिफॉर्म द तौबियु तौबदबु निपाना तौबिगनु नुपी एसआई न तौबियु
ayo nupi police na ohen view nupi SI na ohen view hariba nupi da hangbo wahang di nipan hangmona aseng makhangba ngamoy nupi sing ohen view hariba sima ka tamjage ngasi numidang pung 8:50 taba matamda Nambol Bazar da leba dukan khara mai chakre mai jakpa duda Imphal dagi fire service yauna Bisnupur ge fire service ki miyoi singna mai kanbagi thabak chathaki mai adu petrol dagi horakibani haire mai jakpa duda lupa kaya gi mal chang mang tahan khibagi habadu chapchaba khangmangamdre ngasi nungthil pung 3:50 taba matamda dolai thabi project yengluraga halakpa IFCD gi engineer Surchandra Kauba ama yauna Kolkata dagi lakpa engineer ani amadi IFCD gi staff khara khulai paiba singna phakre haire ISTV news na phangba paugi matungina official sing asina gypsy ani da dolai thabi project tagi Imphalomda kilometer amarom haigalakpada hana mafam aduda ngaiduna leiramba khulai paiba miyoi singna makhoi sing adu phakibani haire jabjana miyoi kaya phakibagi haiba khangdre makoi sing adu kannanaba police na thibahumbagi thabak chathakre hari Maya Kabanisa Singh Thingnabagi damak Wangkai Mera Paibe Young Voluntary Organization Imphal Public Club Paradise Club Wangkai Mayum Leirak Apunba Committee Naharol Sinta Kanglop Thangapat Mapal Chawkhat Khongthang Nupilop Ten Fitness Amadi Wangkai Nongpok Women Association Haribalup Sing Asina Punduna Semba Wangkai Apunba Loop Ama Semkre Haribalup Asina Konba Mapam Sing Asida Maya Kabanisa Singh Yolam Labade Akanbe Action Lokalagani Hari Hayeng Amzugi members Singi Thau Kakwada Leba Ibocho Service Station da Ayupung Taramatoi Makaidaki Yen Bahoragani members Singna Thau Lonanabagi Damak Press Club Dagi Token Ayupung Nipal Dagi Hona Lobayagani Amaromda Diesel Gina Uripok Just Oil Pump Dagi Lobayagani Hari Nakala Maromda Hayeng Thau Yengani Haiba Pump Singi Maming Mari Lainaba Ayosina Lauthokre Petrol Yengadaba Pump Singdi Ken Nilo Langjing Indo Myanmar Wangjing PCTC Kuyathong Hairanggoithong Stern Agro Kongbana Chingba Yauri Diesel da Just Gas Highway Tera PCTC Porompat na Chingba Yauri Ngasi numidang pung 9:30 taba matamda Kangjabi Leirak Mainam Lekai da leba bakery amada sakangdaba singna bom langsinduna pokahen kre thaudodu da so pandi amata yaukhide lekai adu da leba ke token kauba amage bhara sanba ka amada bakery adu Krishna Paul kauba mioi amana chalai bani hari Manipur Sports Chawkhatna Balupa crore kaya changna paikhat kadaba project ani gi mari leinaba che chang sing tharaknaba saigi director general GG Thompson na khangalakle hari wafamasi ngasi tagyal dalaiba sai complex ta director in charge Dr Subhas Basmatri amade atai coachinga uchara thabagi thoronga mari leina hangba wang amada mangna haikibani Handakta Saigi Director General na numit nini ki khongchatta Imphal da laklamba aduga mari leinana Chief Minister ga unaba mada Chief Minister na tongan ba sports project ani paikhat pinaba khanghanbadagi mahangna in principle oina ayaba pirakpani Paikhat kadaba project sing adudi Loktak ta paikhat kadaba water sports project amade Jurachandpur da paikhat kadaba sports center project ni High River project ani sigi detail feasible report atuba matamda tharaknaba Sai NERC ki director da khangalakle hari asida sunatana Sai NERC Imphal da pending leba project sing adudi hockey turf meter chamri lamjel ge track semgat nabana chingba yauri Masida Sunatana multipurpose indoor hall amadi hostel ni Manipur sports chawkhatnaba oithokpa yaba thabak sing paikhat kani haina su thajaba pirakle haina Dr Subhas Basmatri na phongdoki Mandripukri ke Muslim colony madi atai mafam kharada Manipur sarkar na lising amaga chanipal marbudra mari land acquisition act ki makhada public purpose ki damak lawsin gadawri basi praja singda kanagadauri brahaina wangkai kendra ki MLA y irabona sarkar ki puning chingsin kre Hiramasing matang da paumi singa unabagi thoram amada Mandripukri ke Bengali colony community hall da pangthoki thoram aduda Naga River Kabolaikai ki chairman ZV Wangsing headman Rafai Valley su Saruya ke MLA y irabotna makataraduna haukiba July 19 Mandripukri Muslim colony da Imphal East DC amade security personnel singna namduna RBI gi branch office sananabgi lam onanab khonabada miyamna thingbadagi makha chathakide khwaidagi ngaglibade land acquisition gi matangda revenue minister phawba khanglamdana bypass toraga sarkarna tawningba mongda chathariba thawng asi angakpani phongdoki Reserve Bank of India की branch officer शान में दुमते सब लोग यार चल रही ना उधर शाबी है
ꯃꯤꯒꯤ ꯈꯨꯜ ꯑꯣꯏꯅ for numbers of years ꯃꯄꯥ ꯃꯄꯨ ꯃꯌꯥꯝ ꯃꯐꯝ ꯑꯗꯨꯗ ꯊꯨꯞꯈ꯭ꯔꯕ ꯁꯤꯈ꯭ꯔꯕ ꯃꯁꯥ ꯃꯁꯥ ꯄꯣꯛꯏꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦꯡꯇ꯭ꯔꯝ ꯑꯩꯅ ꯁꯦꯡꯇꯣꯔꯝ ꯈꯣꯔꯤ ꯅꯨꯡꯁꯥꯡ ꯇꯥꯈ꯭ꯔꯕ ꯑꯗꯨꯝꯕ ꯂꯝ ꯑꯗꯨꯗ ꯀꯔꯤꯒꯤ ꯑꯦꯐꯦꯛ ꯇꯧꯕ ꯀꯔꯤꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯀꯟꯁꯔꯟ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯗꯨ ꯕꯥꯏꯄꯥꯁ ꯇꯧꯕꯁꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯏꯠ ꯏꯁ ꯑꯣꯇꯣꯀ꯭ꯔꯦꯁꯤ ꯄꯤꯌꯣꯔꯂꯤ ꯑꯣꯇꯣꯀ꯭ꯔꯦꯁꯤ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯗꯨꯝꯕ ꯂꯩ ꯑꯃꯔꯣꯝꯗ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯂꯝꯗꯝ ꯑꯗꯣꯝꯗ ꯄꯥꯡꯊꯣꯛꯈꯤ ꯂꯦꯟ ꯑꯦꯀ꯭ꯋꯤꯖꯤꯁꯟ ꯑꯦꯛꯀꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯈꯤ ꯂꯣꯏꯅꯅ ꯁꯔꯀꯥꯔꯒꯤ ꯐꯤꯔꯦꯞꯄꯨ ꯌꯥꯅꯤꯡꯗꯕ ꯋꯥꯔꯦꯞ ꯂꯧꯈꯤ All Manipur Minor Irrigation Department Employees Association Namakoigi Davi Pangnanaba August Amadagi strike Sangsingani Haina Torambadu Higher Authority Makedagi Matam Kara postpone Tobina Bharakpadagi August Kuntramathoi Fauba Yetokle Haina Association Sigi General Secretary na Kangalakli Border threat ki phibam phagananaba akhanaba midyang changli haina Myanmar da laiba India gi ambassador Gautam Mukhopadhyay na phongdokhre ngarang classic hotel da pangthokpa interaction program amada mangna wafam sing asi phongdokhibani thoram aduda commerce and industry minister Govindas Konthojam amadi PHED minister I Hemochandra Su Saruyaki Ambassador Gautam Mukhopadhyay na Makhatana Phongdokhibada India amadi Myanmar anigi mari henna phagana bokonabada state asigi achauba thaudang lei loinana lamdam asigi culture amadi economy gi phibam phagadan bachangi haiba wafam phongdokhi amadi foreign exchange visa amadi illegal oiba polam sing ngamkhai lana puthok pusin tauba yauna hiram kayada kupnayeng sili haiki So we are thinking about it ways and means how to use the media, how to use academia, how to use public fora, public outreach in order to be able to create. Handakta Mr. World Gate title Fankraba Manipuri Macha Dr. N.G. Santikumar Maite Bungasi Tera Sapam Lerakta Kanglei bodybuilder Jimna Opagi Thoram Pangthokre Taiwan citizen Oikraba Manipuri Macha Dr. Santikumar Bu Opagi Thoram Aduda Pasoi Jila Parishad member T.H. Sumanta Made Santikumar gi loina bisu saruyaki Jim gi maikedagi Dr. Santikumar masung loina bida khudol pot pituna ikai khumna butke Santikumar na phongdo kibada bodybuilder singna sanaba matamda puknin changba made mayai kaba nishadagi lapthok padarkar oi phongdoke Sumantana Thoramatuda Wangangladuna Manipuri Macha Dr. Santikumar na Imalebakini Haiduna Tongan competition kaya the Yauri Basi Tagatabangamde Tungda Hogalagliba Sanari Singsu Mahakimato Tamba Darkar Oi Haki Kerala gi Kochida August Ahumdagi Mary Phaban Minini Chupna Pangthokadaba Indian Journalists Union ge National Executive Council Miphamda Saruyarunaba Amzugi member Ratan Luang Jamasung KH Ibobi ngasi Imphal thadokre India ki tongan ba state singdagi paumi listing amaromna saruyagadaba mifam asida journalist singda attack tauba state khudimakta West Board chanahanba journalist singe yai fathaurang kayagi matangda khanagani Manipur gi hauji ko riba paumi singi phibam thabaki mawong amasung phangliba khusuman gi matangda mifam asida pukhatkani atopa state singda paumi singda phangliba khudong chaba sing state asigi paumi singda su phanghanbada national body asigi midyang jingsinba yauna matam gi oiba paumi singi training workshop na chingba state asida su pangthoknaba council gi mifamda pukhatkani hari Ngarang numidang wairam pung mangarom taba matamda Imphal West Commando na RPF PLA ki member ama changangai uchekondagi fare Imphal West SP na thorakpada Pagalaba mioi adudi Chabungbam Surji Chahi Kuntraga Taruk Apokpa Laikhidraba Manglem Kwakaithel Mayai Koi Bidagini Mangondagi 9mm pistol ama magazine ani maru taramanga phangli hari Iraibag ina chanura loina sinlon ichalgi Nepal Suba Foundation degi thoram ngasi Manipur Press Club ta pangthokre thoram aduda Mutua Bahadur ichalgi President T Ibemcha All Manipur Social Reformation and Development Samaj ki TS Ramani amadi atai sangsan singi luchingbi Ima Saki amadi Ima Momonsu Saruyaki Izalgi General Secretary H. Watembina Apaba Samasama Semgatpada Nupi Singi Achobu Daitale Masik Khangna Nupi Singna Jacksona Hiram Kudingda Jangsin Bachungani Hake UCM gi President Nabachandrana Manipurda Lairiba Nupi Lup Singna Lauriba Thodangasi Asuki Matik Chawi Nupi Lup Sing Lairam Drabadi Ngasigi Manipur Karamba Pibamda Lairamgani Habasi Miyamna Khangnaraba Wafamni Nupi Singna Lauriba Thodang Miyamna Sakhangba Loinana Awang Bathakta Ikai Khumnaraba Matamdata Chakhotpa Samas ama oigani haki Phangnung da thokiba rape case ta chenari ba kangujam loken gi mathakta lamlai police na charge set August tha phawui manungda matik chaba cherak piu haina thodok asi matangda
सेमखिबा जेसीना दाबी तौरी मतमसी मनुंगदा चार्ज सीट थांगत्रबदी मियाम गलोइना अकन बखोंजंग चंगसिंगनी हारी World Breastfeeding Chayol Thoram Manipur Voluntary Health Association amasung Breastfeeding Promotion Alliance of Manipur anina sinduna ningthem pukri mapar da leba association ki holda pangthokre thoram asida Social Welfare Minister A.K. Mirabai Family Welfare ki Director Dr. O Ibomcha Voluntary Health Association ki President K.H. Achausu Saruyaki Horticulture and Soil Conservation Manipur na sinduna Information Communication Technology Enabled Software of Horticulture Mission ki matangda Numinini ki training program kam workshop among asidagi hotel classic tahokre haudopagi thormaduda Commissioner J.C. Ramthanga NIC State Informatic Officer K.H. Rajena Chingba Myoike Susaruyaki Wangang kibasing na phongdok na kibada thoram asina Horticulture Department paikhatliba scheme kaya miyam na networking asigi mating na khangbangam lagani J.C. Ramthanga na phongdok kibada Horticulture Department ki scheme sing Forest Department paikhatliba National Bamboo Mission ki program sing paikhatpada computer ki mating na NIC na puthokpa software asina project kaya implement tawada laihen bangam gani haiki Impal Municipal Employees Singi 6-pay Commission Chanhalu Masung Thakuding ki tang taramanga se tolok ki numit ohelu haiba dabi authority na thabak ta onthorak tabagi mayokta August 13 ki thabak lepagi khongjang changsilagani hari Union asina chahiye sigi me tarukta pishin ki bawarol thabak oina pangthorak tababu yaning da phongthorakli Indian Dental Association Manipur branch na sinduna oral hygiene numit Nirmala Hotel da pangthokre Manipur gi mafam kaya da lemna dental health camp sing pangthopagaloina na miyam da dental awareness pinana ba ngasi gi thoram aduna warep lauke Spastic Society ki hauzik thokriba thawongasi athuba matamna handoktuna marai bakthiraba miyor sing kanbi haina Institute for Children with Disabilities jiribamna appeal tawri Islam Dharma ki senglaba numit Idul Fitr gi yenglaka sarkar gi employee work charge amadi master roll khudima ki tolop August mapal gi mangoina na phangan binaba Manipur Electricity Employees Association na sarkar gi pungning chingsli Impal Municipal Council ki chairperson na IMC na Ward Development Committee member forum ki secretary da legal suit tawgani hai ki bawa pam akjin lawi Forum na Ward Development Fundagi Council na chada kunga mga kakhi hai ki bawa pam leite forum asibu miyam da lana uhanna ba wapam kandem tawi hai na forum ki president Gambhir Khumbong mayum na paumi singa unaba mada phongdokre Council ki thakta thadarak pa senfam ward manung da paikhat kadaba thabak oirabade ward ki councillor khudimak Ward Development Committee ki mifam da puthok piduna mangjauna na khangalaga thabak taunana ba mari leinaba singi pungning chingsinki IMC ki ward khudingmakta committee na lep ki bawarep ki wangmada thabak thoram sing kanagumba councillor sing na thabak paikhale complaint laklabadi forum na praja miyam ki interest ta thengnana ba sem sare hai ki honorable CP na ward development committee ki paisa da ki 25% council na kahu hai ki badu madu lana potobo ramani hai na ko ne logjai adu na masigum ba gyan ta na ba adu yam ne henjin ba legal suit tawni ga na ko ki sigum wa ibata sina basi ko forum ki site madu ko Yenjade, Masingumbersi, Council Manunga Leminariba, Municipal Council, Honorable Councillor Singh, Honorable CP, Amasung elected, all members in the Marakta, this and the Singh in our Posse Makatana, the Widan Baku Purung Side, Pilogari. Haksangi Fibam da Soinaira Bamio Singda, Mateng Oina Relief Center for the Welfare of Differently able persona at Amadi appliance sing Kushnakre Relief Center Amadi Alim Com Guati na Punduna Jingmerong Maning Lekai de Leba Arke Rajani Shijamadi Konjeng Lekai degi Kongkham Ganga the Polam Singadu Kushnakibani Impala Urban Cooperative Bank Kamari Lena na Maoist Communist Party Manipurna Tang Manga the Kauriba Banasi Hiram Amata the Yasnaba Leroy Hena Kansinaba Angambatakta Honagani Lubasigi Secretary Publicity and Propaganda Nonglen Mete na Thador Pacherol Amada Bank Asina Pause Sing the Lubasigi Paukumni Haina Pongdor Libado Masagi Maral Kupsinaba Achawanam Tak Amani Loinana Miam the Hanjin Namtak Tori Habasi Sheng Labana Pungtara Nitoki General Strike Kongjang the Ahumbalairoy Bank Asina Haizarak Pagi Matungina Lup Asina July Kungamatoi Fauba Bank Asida Ahong Bakara Lakpaya Haina Kaurang Nangaiki Laibak Tibadi Bank Asina July Kungataruk Fauba Ngaibina Bahaizarak Padagi Amuk Makatana Ahong Bakara Lakpra Haiduna Yanki Adubo Bank na Lup Asida Namtak Tauduna Matam Yetok Yesin Sanabo Eram Ki Hari
Hairangoi thongda leiba maibam Nandakumarna wai sizinaduna gas ka manaba mongda sizinaba yaba chakhum wainam mai pakna puthokraba matungda wainamna chalaiba generator amamuk puthokre. Hairangoi thong maibam lekai da leiba Nandakumar gi yumda pangthokiba chamba thoram amada anauba machine asi launch tauki. Gas fair haina mingthon ba anauba machine asi maramda uladuna Nandakumarna phongdokibada machine asina kilowatt ahungi oiba generator phawba chalaiba ngame. Y kilogram ani dasmik anina pung amarom generator chalai bangame generator chalai daba matamda domestic natraga commercial oiba cooking gas oina sizna basuyai machine asina meho langpok yauna khudong thingai karisulete changyeng oina machine asi ahanbo oina puthokpani masi mai pakle miyamna machine asi gi book tawba hore maigi phibam phataba made thawgi awaba leiba manipur miyamda machine asina kanaba khara di piragani haina maibam Nandakumar na phongdoki कोई बन ब्लॉकेड इकोनॉमिक लैंडस्लाइड या यूजुअली थोको लमदमनी मफमसे द कोई नक्सिगी पोसक्सिना कोई ना डोमेस्टिक जो रो और कमर्शियल जो रो कंजम्पशन कोई गैस कंजम्पशन जी तो मसीसिना मतलब टोटली कोई गैस ही लोकल पे आए ना खले वन टाइम इन्वेस्टमेंट हम तो विरगा नेक्स्ट मसीसिना दुम अपन बिजली पोसिगी प्रोडक्ट है कोई है साथ तो मतलब अराउंड 2 years में कोई वारंटी की मलाकनी पड़ता मनुंग दुम कोई ना था मगी मागी गैस कंजम्पशन वाइड ऑन को गदी वाइड से स्टिल फ्री को कॉस्ट Manipur Sarkar na sana ko nung loksinaba wareb lokhiba wafam yaning de haiduna nga sisu amada maya loisang madi masigi masa loisang singi miyoy singna ngak sen ba madi khanane na bagi thoram pangthokre tongan balu ke ana sangsilak ba khongjengi saruka moina nga si chathaki ba khanane na baduda Manipur Sarkar ki khongpham asi handok na ba miyamgi yaifaba handok pana miyamgi yaifaba oigani haiba wafam wangang ki basingna phongdok na ki akoi punna leptana akoi suguma wakan mi pham amadi makhata ba jang mayama ma akoi sangsil lakhigani sana konu mothatba yaroi sana konu iramda masana dumak igadabani Khwaramban Kaithel gi temporary market seta anoba chanabi oina token piduna Kaithel phambi sing phamanabu honariba sida matam sangna popam phambi kaya token pibidre haibagi wakat lakle ngasi hiram sigamari leinana ima Kaithel number 1 da Kaithel phambi sing gi mifam ama pangthopga loinana sarugya khibi Sorojini Kaubi amana phongdorokpada Hauzik token yanthopagi thabak chatharibasi michang mikhai naiba mongda chathare association singna magi khangna chanaba yengduna token pibasi yaningde hiram sida mari leinaba singna midyang changbiu haiki Sarkar na regular employees singi thagi ahan manumita tolo pinaba thorang tawriba sigumna work charge master roll gi su backlog amadi due salary leitana ba thabak paikhapi hari Impal SK Model School ama oriba Wangkai High School ge library laboratory amade art and crafts ki ka oinana ba ramsagi makada sabaka humase thabak suriba miyoy singna sagani haina blueprint laikibaga chapmanana sadabagi damak desamna thingjile haina desam gi secretary general e thoithoina phongdokre school asigi hauji oriba phibam kaya gi matangda school gi oja singaloinana desam gi team nanga si yengsinkre school gi head mistress Mirabai yauna desam gi team aduna school aduki toilet classroom computer room yauna tongan mafam sing yengsin ke quality leitana thabak suramba kaya thengna ke midday meal gi chak thongpham su saba horaga loshindana leirama phibam thengna ke head mistress Mirabai na phongdokibada school asida hojik chowkidar leite midday meal gi chaksang leitabana awaba kaya mayoknari model school amana phangpham thokpa sing phangdana leiri awada pa kaya mari leiraba singna yengsin biu haiki Desam gi General Secretary Thoithoina Ramsagi Makada Sabaka humase quality control tawbada amade sapham thokpa sing saramdre hana sagani haina blueprint laikiba phiba maduda sadrabade hauji sariba se thingjile haiki school asigi award passing sarkar na athuba matamda yengsinbiu education minister na haiki bawafam chinga khutka manhalu haiki magi quality edu yona ani sabam to mai structure edu yona sadrabani na madu haiba madu da suriba koi gi tikadar ni khangde contractor ni khangde madu mana hanagi chapchana magi blueprint da piriba podo du madu sarani haidi phawbudi akoi ga famina raga ojajinga famina puna sarani na mai commitment piribo ga haiba school kanu jibudi haiba classroom om ramsai makada koi gi MTS na toro sabasi ma simati thingjalani ngasi di hona Jomi Youth Association gi Lamla Block hangdokre thoramasida MLA GS Haupu Parliamentary Secretary Bungjagin Balte su sarugyaki
Asini Kumarna Manipur gi Governor Oirapa Masung PC Lamkungana Chief Secretary Oirapada KNP Manipurna Taramna Okpagaloina na thagatpa phongdokre Lamkunga bu Chief Secretary oina hapkhibasi Chief Minister na Luchingba Sarkar asina Lengak Sasanda achumba tawi haibadu utpani hari Amaromda Lamkunga bu Chief Secretary oina khalakpada CPI Manipur State Council ke Secretary Dr. M Naramadi Kamaret and Mangina Manipur Sarkar bu thagatpa phongdokre Chief Secretary na Manipur Miyam gi yaifana bathabak kaya paikhalakpagi thajabalai haiki Thawal College na chahi angkai surukpaga loina na numit mapalni chathagadaba Golden Jubilee Thawram ngasidagi Thawal gi DC T Ranjit na College asida hodokre Thawram asida University and Higher Education gi Additional Director ya School College gi Principal L Chawbu Devishu Saruyaki hodokpagi numita AVBG Thawal Branch Max Rimski Blood Transfusion gi staff State Blood Transfusion Council ga khusamnaduna blood donation camp amasu pangthoki camp asida mahiroi nupa nupi amadi oja punna chamaga tarung na idan tawki DC Tiranjit na phongdoki bada district asida blood bank laitribasi lehanaba district administration na lokhatpaya thorang sing lokale Mairoi singna chokhatle haidunasu mobile internet na chingba siznaba matamda afaba lambi khakta siznanaba appeal tawki Yaripokta Mahairoi Nupi Arisma bu rep tawkiba ka mari lainana achumba phangnanaba khongjang changsinbada Thawal Police na phakiba MSF Thawal District ki President Abung Mehta po phajin khibabo condition amata yaudana thado maduna trabadi akan khongjang changsingani haina Arisma gi matangda semkiba JSC na permission da phongdokre JSC ki convener Ayub Korina Makataraduna Manipur ki DGP na Civil Society Organization singi mamangda haikiba wapambu Thawal Police District ki SP na onataina bathabak pangthokle achumba phangnaba gi damak JSC na DGP ki mafamda thajaba thamle haba wapam phongdoki Mehta Fazin Kibagi Yaninga Fongdoktuna Lilongi Akoibada Leba Mahiroi Amadi MSF ki volunteer singna Lilong Police Station da ngasi thomjin kre Police ki mayor singna mahag Yaripok Police na phakibani Lilong Police Station ga mari leina de harakpadagi Mahiroi singna numitung ba matungdagi Lilong Higher Secondary Madrasa fauduna chatpalambi thingjin ki MSF ki Vice President Boinauna rap case ta chenari ba mayor sing phabagi mahutta khongjang asida saruk yariba Mahiroi Luchingba phabagi maram Manipur Police na Bada Sengdo Mark Pohayang Pabu Manunda condition Yaudana Tador Trabadi Makal Kayagi Kongjang Changsingani Haiki Amaromda Pakiba Mahiroi Abung Mehta condition Yaudana Tadok Nabalilong Haurepi College Students Union Sudapitori Hangang Assembly Constituency ki MLA N Biren gi Luching Makada Hangang Block Congress Committee na Sinduna Kendra Siki Kungang Singi Imung Amamamda Kerosene liter ani ani gi changda yanthokre hari masida Block Congress Committee gi maroi bathomi sing sarwyaki Kaithel Manbida stop pokhaibedagi nupi ma laikhidraba nupi adudi Versa chahi kuntrangani toy Mapureba Mukesh Kumar Haridwar dagi Kaithel Manbida laiba 9 sector Assam Rifles laiba rifleman oibani Ngarang numidang pung nipal makhairom taba matamda Versa na chak thongningai da khanghaudana stop adu pokhairakhibani hari hauzik sanabagi pau Ngasigi sanabagi pauda Ambhana Sinduna Kuman Lampak Sports Complex ta laiba Artificial Football Turf Ground da satharakpa Junior Girls Inter-District Football League Tournament ki winner Imphal East District Football Association na oikre ngasi sanaki ba match ki aroiba league round da Imphal West District Football Association na Imphal East District Football Association bu goal ani amada thoiki Imphal West ki goal ani adu Hemolata amade Tombina goal amamam chandana maipaki bani amaromda Imphal East ki amatangaraba goal aduna S Ranjana na chanki match asida Imphal West na mai paklabasu goal difference ta Imphal East na henbadagi league tournament asida Imphal East na mai pakibani All India Amateur Muay Thai Federation of India gi midyang makhada Manipur Amateur Muay Thai Federation na sinduna lagiba October gi 13 dagi Nepal Suba National Muay Thai Championship Kuman Lampak Boxing Arena da pangtholakani masida puna state 13 ki sanaroi chamaga kullomna saruyagani hari Thasiki 18 dagi Department of
Sports Manipur University na sinduna RK Brojendra Singh Memorial MU Inter College Badminton Tournament pangtholagani masigidama college amadi institute singna thasigi taramari phawgi manungda form pislakna ba department asidagi thorokpa cherol amana khanglakli Sengmaida Imphal West District Football Association na sinduna chathariba L Sangita Devi Memorial First Division ki Football League ki match ta Wafa Wangoina BMST Tabungkokpu goal ani amada thoikre ani suba match ta Group Center CRPF Langjing amadi KKYDA Khajiri ani shanabada goal amata chanaba ngamdana draw chatkre District Sports Kakching na sinduna Kakching da ngasidagi Kakching gi DSA ground da Kakching da Second Division Football League Tournament haudokre tournament asigi ahuba match ta YPO Sorana Sishu Kakching bu goal ahuma mata thoikre YPO gi goal ahuma du Alimuddin amadi Dawat na goal ani chanbangam ke ani suba match ta KPSE Kakching na AKSA Kakching Khunobu goal ahum sinoda thoikre KPSC ki goal ahumadu Ramesh na goal amaduga Raju na goal ani chanbangam ke Hauzik atetopa paukara Manipur State Sumang Nila Council na putokadaba Marebag Ningba Kwering Sanagi Yai Fathoni gi thoram ngasi Sumang Nila Sangle da pangthokre Lila sige aiba masung director su Oediba Council gi President PS Gunachandra Sharma made Nabaware pasu thoramadu da saryaki Nabaware pana Lila Toriba artist singna Sumang Nila haibasi karino haiba khangna ba honade isagi nat culture khangna ba khona bana hanba khongthang oinna ba khona si haiki Hauzik silak padang sinongmagi ba ay nga sagi pau ICR Lamphel Patagi Pangba Paugi Matungina Ngasigi Kwaidagi Sabagi Chang degree Celsius Kuntraganitoi Dasmik Nipan Kwaidagi Ingba degree Celsius Kungamatoi Dasmik Mari Nungsita Yawasing Manilgi Chang Ayukta Chada Marpudra Manga Nungtildana Chada Humpudra Manga Nungjugi Chang Taruk Dasmik Mari MMni Hauzik Maruba Pau Amhana Kangluki Kenaba Tamdana Miyangi Interesta Han Bataboina Pakat Kani Haina Nona Chief Secretary or Bapi Silam Kungana Fondokre Indo-Myanmar border fencing matang the CPI na center ki luching basing da takshin gadauri amade Manipur handloom sector chokhat nana ba tongan ba directorate amahang lagani haina minister Govind Das na phongdokre ISTV na pijab pau matang sa lojere ming tabiri basing mo kana khurb jari